Mara leitaba nagamicham taruk pharaba matong miathina hatkiba sigi yaningdaba pendaba amadi awaba Phongdoknabagi Wahei Leitre haina Naga Legislature Forum Manipuri convener MLA Awangbow Newmai na Phongdorakli. Forum asina sinduna ngasi langgol da pangthokiba paugi mifam amada wafam asi Phongdokladuna mahagna hai thawong asi kanagi order makhada sathakibano haibasi lailon vaifegi kunja sing amadi kuki gi CSO singna khanglibani. Starasida ingtapa puraknabagi damak maralaiba singado sinarakbana pumnamaki apaboigani. Kuki gi CSO singna mihatpa singado masak khangde hairabasu Naga legislator singnadi maralaiba sing thidoknaba angamba thakta hotnagani. Mihatpa sing adu miyam mangda puthoknabagi damak lengaki makok thongba sing amadi mari leinaba authority khudingmakta akanba mongda pressure piragani. Mihatpa sing adu maralgi matungina matik chaba chairak pihoudrabadi asigumba ka henba thawong asi makhatana adumak chathaduna leiragani. Laibak thiba thawdok asi ngasi naga furupna thengnajarabasu tunglam chatta furup ama hektada thengnarakpa yai. Mihatpa sing adu maralgi matungina matik chaba chairak phanghanaba honabada furup khudingmakna state lengakta piba yaba mateng khudingmak piminasi madu natrabadi khunai asi nongmadi kanba ngamdana mangkhibagi phibamda laklagani. Thawong asi makhatana furup amatana tawhaningde amaromda Manipur gi anoba DGP Mukesh Singhna DGP gi pham asi hek paibaga operation chathaduna nagagi micham taruki hakchang phangnaba honakiba maduda stelengak asi luchingliba chief minister Home Minister amasung Deputy Chief Minister na hanba leitana honakiba kaya adu thaganingai ni haina sumahana makhatana phongdokhi.